ꯑꯩꯅ ꯈꯟꯕꯗ ꯍꯥꯟꯅꯕꯨꯗꯤ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯏꯁꯩꯁꯦ ꯄꯪꯁꯛꯇ ꯁꯛꯑꯝꯃꯦꯕꯀꯣ ꯑꯄꯥ ꯑꯇꯥ ꯃꯇꯝ ꯏꯁꯩ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯤꯗꯨꯅ ꯑꯩꯅ ꯁꯤꯗ ꯐꯣꯛ ꯁꯣꯡꯁꯤꯗ ꯈꯟꯈ꯭ꯔꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯁꯤꯅꯁꯨꯅꯦ ꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯣꯛ ꯁꯣꯡꯁꯦ ꯁꯛꯅꯤꯡꯍꯟꯕꯅꯦꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯐꯣꯛ ꯁꯣꯡꯁꯦ ꯁꯛꯄ ꯃꯇꯝꯗ ꯅꯦꯆꯔꯗ ꯌꯥꯝ ꯕꯦꯁ ꯇꯧꯋꯤ ꯁꯩꯊꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯅꯦꯆꯔꯒꯤ ꯁꯥꯎꯟ ꯌꯥꯝ ꯌꯥꯎꯋꯤ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯅꯤꯡ ꯃꯈꯥꯁꯨ ꯌꯥꯝ ꯇꯝꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯦ ꯐꯣꯛ ꯁꯣꯡꯁꯤꯗꯗꯤ ꯇ꯭ꯌꯨꯟ ꯑꯀꯛꯅꯕ ꯇ꯭ꯌꯨꯟ ꯂꯩꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯍꯤꯒ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗꯁꯨ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯉꯪꯅꯤꯡꯉꯛꯄꯤ ꯉꯪꯅꯤꯡꯕ ꯃꯇꯝꯁꯤꯗ ꯃꯇꯝ ꯏꯁꯩꯗꯤ ꯉꯪꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯥꯒꯣꯟꯅꯔꯛꯄꯁꯤꯅꯁꯨ ꯑꯌꯥꯝꯕ ꯑꯩꯅ ꯐꯣꯛ ꯁꯣꯡꯁꯦ ꯆꯨꯁ ꯇꯧꯈꯤꯕꯅꯦ ꯑꯩꯁꯦ ꯐꯣꯛ ꯁꯤꯡꯒꯔ ꯑꯃꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯉꯥꯟꯊꯣꯏꯕꯤ ꯑꯩ ꯊꯥꯡꯒ ꯈꯨꯟꯖꯦꯝ ꯂꯩꯀꯥꯏꯗꯒꯤ ꯆꯥꯎꯖꯔꯛꯄꯅꯦ ꯏꯔꯣꯜ ꯅꯨꯡꯗ ꯄꯣꯝꯂꯒ ꯏꯄꯥꯜ ꯂꯥꯡꯅꯒ ꯁꯥꯠꯆꯕꯤ ꯏꯔꯣꯜ ꯅꯨꯡꯗ ꯄꯣꯝꯂꯒ ꯏꯄꯥꯜ ꯂꯥꯡꯅꯒ ꯁꯥꯠꯆꯕꯤ ꯂꯥꯏꯖ ꯏꯄꯥꯛ ꯊꯛꯇꯗꯤ ꯂꯩꯔꯥꯡꯅ ꯂꯩꯁꯥ ꯇꯝꯖꯕꯤ ꯊꯥꯖ ꯃꯉꯥꯜꯗ ꯌꯥꯀꯥꯏꯕꯤ ꯊꯥꯖ ꯃꯉꯥꯜꯗ ꯌꯥꯀꯥꯏꯕꯤ ꯂꯥꯏꯖ ꯏꯅꯣꯠ ꯀꯥꯕꯕꯨ ꯁꯤꯡꯌꯦꯜꯅ ꯅꯣꯡꯗꯝ ꯐꯕꯅ ꯏꯄꯥꯜ ꯂꯥꯡꯅ ꯁꯥꯠꯄꯤ ꯂꯩ ꯏꯄꯥꯜ ꯂꯥꯡꯅ ꯁꯥꯠꯄꯤ ꯂꯩ ꯁꯥꯠꯄꯤ ꯂꯩ ꯍꯣ ꯁꯥꯠꯄꯤ ꯂꯩ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯃꯨꯡꯁꯤꯗ ꯇꯨꯝꯃꯝꯗꯥꯏꯁꯦ ꯄꯨꯂꯞ ꯍꯤꯞꯄꯀꯥꯟꯗ ꯏꯁꯩ ꯍꯦꯛ ꯍꯦꯛ ꯁꯛꯄꯤꯌꯦꯕꯀꯣ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯛꯈꯨꯝ ꯃꯄꯥꯟꯁꯤꯗ ꯐꯛ ꯊꯥꯔ ꯄꯔꯦꯡ ꯐꯝꯍꯜꯂꯒ ꯋꯥꯔꯤ ꯂꯤꯕꯤ ꯏꯁꯩ ꯁꯛꯄꯤ ꯁꯤ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯍꯧꯗꯕꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯩꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯑꯣꯏꯈꯤꯕꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯇꯤꯆꯔꯁ ꯗꯦꯒꯨꯝꯕ ꯂꯥꯛꯄꯁꯦ ꯑꯗꯨꯏ ꯃꯇꯝꯗꯨꯗꯗꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯥꯕꯁꯦ ꯇꯝꯕꯤꯗꯣꯏꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯑꯣ ꯖꯃꯨꯅꯥꯗ ꯆꯣꯡꯊꯗꯨꯅꯒ ꯇꯧꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯑꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯈꯜꯂ ꯏꯁꯩꯁꯦ ꯇꯝꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯁꯛꯄ ꯍꯧꯔꯛꯄ ꯑꯩꯒꯤ ꯃꯥꯝꯇꯣꯟꯁꯦ ꯃꯥꯁꯨ ꯏꯁꯩ ꯇꯧꯋꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯁꯔꯀꯜꯁꯤꯗ ꯂꯩꯔꯝꯕꯗꯒꯤꯁꯨ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯏꯁꯩꯁꯦ ꯄꯥꯝꯃꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯦꯅ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯑꯣꯖꯥ ꯕꯦꯗꯞꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯈꯟꯖꯔꯛꯈꯤꯕꯅꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗꯗꯤ ꯇꯣꯉꯥꯟꯅ ꯏꯁꯩꯁꯦ ꯄꯥꯝꯖꯕꯒꯤ ꯄꯪꯁꯛ ꯁꯛꯏꯅꯦ ꯇꯥꯔꯒ ꯑꯗꯨꯝ ꯃꯇꯧ ꯇꯝꯃꯒ ꯁꯛꯏꯅꯦ ꯂꯩꯔꯝꯕ ꯄꯥꯝꯖꯕꯒꯤ ꯁꯛꯏꯅꯦꯅ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯐꯣꯔꯃꯦꯂꯤꯇꯤꯁ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯝꯃꯛꯄ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯐꯤꯜꯗꯨ ꯌꯥꯝ ꯆꯥꯎ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯆꯪꯕ ꯌꯥꯕ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕ ꯖꯒꯥ ꯑꯃ ꯎꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯈꯥ ꯆꯠꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯍꯥꯏꯇꯥꯔꯦ ꯀꯣꯝꯄꯤꯇꯤꯁꯟꯗ ꯃꯦꯒꯥ ꯇꯦꯂꯦꯟ ꯁꯣ ꯑꯣꯏꯅ ꯇꯧꯈꯤꯕꯀꯣ 2019ꯗ ꯑꯗꯨꯗ ꯑꯩꯅ ꯌꯥꯎꯒꯦꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕ ꯀꯥꯟꯗ ꯏꯃꯥꯅ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟꯁꯤꯡꯗꯨꯒꯤ ꯐꯤ ꯄꯤꯅꯕ ꯂꯩꯇꯦꯅ ꯍꯥꯏꯕꯀꯣ ꯑꯗ ꯑꯩꯁꯦ ꯍꯣꯏ ꯑꯩꯈꯣই ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯦ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯗꯣ ꯈꯤꯇꯪꯕꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯆꯥꯛ ꯆꯥꯅ ꯀꯞꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤ ꯌꯥꯔꯦ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯛꯑꯅꯨ ꯑꯩ ꯑꯗꯨꯝ ꯊꯣꯛꯄ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯑꯗꯨꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯗꯨ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯒ ꯑꯩꯁꯦ ꯐꯥꯔꯁ ꯇꯥꯔꯦ ꯕꯤꯔ ꯂꯥꯏꯐꯀꯤ ꯀꯣꯝꯄꯤꯇꯤꯁꯟꯗ ꯑꯩꯁꯦ ꯌꯥꯎꯕ ꯀꯥꯟꯗ ꯑꯩꯁꯦ ꯐꯥꯔꯁ ꯇꯥꯔꯛꯑꯦ ꯑꯗꯨꯒ 30,000 ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯁꯣꯗꯣ ꯌꯥꯎꯔꯦ ꯑꯩꯅ ꯁꯤꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯕꯥ ꯌꯥꯔꯝꯗꯦ ꯏꯃꯥꯅꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯣꯝꯄꯤꯇꯤꯁꯟꯗ ꯑꯩꯅ ꯄ꯭ꯔꯥꯏꯖ ꯀꯩꯀꯥ ꯂꯧꯔꯛꯄ ꯑꯗꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯑꯁ ꯅꯆꯥꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩꯌꯦ ꯌꯥꯝ ꯐꯩꯌꯦ ꯍꯣꯠꯅꯍꯜꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯦꯆꯤꯞꯃꯦꯟ ꯃꯆꯥ ꯃꯆꯥ ꯈꯔ ꯐꯪꯉꯛꯄꯗꯣ ꯀꯣꯝꯄꯤꯇꯤꯁꯟꯒ ꯌꯥꯎꯔꯒ ꯑꯗꯨꯗꯒꯤꯗꯤ
adum hojikti yare baba na su fadana support tawbire hojikti khoi baba isai irage ga hare khoi baba khara pi ngai degi compose mak natraga su khoi lyrics ibagi haina bise aina adum khara tham eb ko mood yam tawe aidi kayino hai kana thawai nuai raga de dum set dum ti I khrani aduga khitanga fresh ka oraga pat ga holaga di adum anauba ke hani loktak sa pisubi kaina ga adum thengna bdo adum mara dum tawe hoi mood ka emotion ga do yan best tawe hana ozagi makhada aije ozagi satra mo ine leiramaga adagi hojikna mu ozagi makhada adum haidi live angang sing agi junior sing si amu loinarakpa ga haitare experience se engonda khitangdi challenging khitangdi lei haidi angang isai tamba lakpagi angang sing sigi magi intention sing gengba loina uba ngamakpa angang se kamaina loina gani moi se kamaina haihangani kainaga si se engonda yam toina thibam chang eb haidi ozana akoida takpirakpado aina mu apply tarakpa matamda de angang si apply tarakpa matamda de khitang challenge oiba haidira adumaina di phawe du ai ozana ai nakta dum lengdana laibi banina ado confidently adumaina lairaga dum loina re well educated oiba parents sing sina ngasagi magi co-curricular activities ama oina hai tare ko isai se tamhanning bagi pose loina laknaramina hoji tambagi masing yam hengatlae like koina contemporarize tokpa fusion tawraga saklakpa sidagi mayamda dum pamnabadu oikibagi ne folk se tambagi oina admana laknare amba I hopes and dreams haragati whole world jigi energy siga I connect to ngamba like aina sigi environment thanga hariba environment siga I connect to rise smaina sigi energy connection am lei je smaina whole world jigi energy siga I connect to buse sise I yam pame sise I dream amane kayada Ningthoujaba yenguda kayada Ningthoujaba yenguda loibina singine di chingdolda pamel singjamakta langlaga Thanglelna manjane di ngaina sing ho Ningthoujada imao kayada Ningthoujaba yenguda